요걸 따보면 입고 금방 마다 로비다가 아망난 야우가 또 많이나 아기 저는 스포츠 파슨 아망 윙세기 아이 아코이기 시 에듀케이션 노망 그 tawibse 야 사시엠나 아코이나 tawwa kano protest launa tawiro mai thonganda mai tawsiraba akan bakara kai kun tawlai mai ayu khandam yam kari khanbi di khangre hayeng bodi akoina ngai tamo ya Isagi mung Davis Kangamai Gas and Place Association ki Secretary ni ngasi phami mi phamasi mamang hogi ba tarik 19 July 2026 ta koina phamgiba tungna thungge pandam koigi government na thokiba MCS Carter ki department se joint director in chang kada bu revoke to view examine to view ram de khoi han dagi hoina joint director ki post asi sanction post moina 100% promotional oina department se goina lejaram banina haiba post adu khoi soktana thambiraga manungdagi promotional oina haiba promotional oina functional avenues peer ge employee na taga tung koina pam chang kadulwa khalaga haiba du ta birak dam koina CS के assurance फंगुई ना मंगानी कोई प्रोटेस्ट से लेप्टे हो रहे अभी मसून कोई ngaraang su honorable CM una tuna hai sing matang da che submit tawjaduna examine thogina ko haijaram bagi matunga ngasi ayukta koi joint director process ki order thokba officer du laktuna joint tawrobadagi mayamna ko saunba onglatuna maram moiraga department sigi employee myam punna tholaga haiba khongchang asi sanction minarpani akoi tawjari protest asi particular personal oina mi amta target tawjabna chete ataga MCS services sing dasu manipur civil services ki mi kan amta du target tawjabna chete akoi haijabadi fair governance ama yengiraga akoi professional evening du kaidena haiba post adu akoi sanction post adu sokpa natragana newly created post oiragasu department asida mapandagi oiba akoi ladar changbiraktanabagi tumja wafamni aduna masi haijaraga akoina tamjari wafamni masi mayam phammi phamsi makhata na hayengi nimitagi di hongjang samu hena kan changchalaga koina hariba panam akoi tamjari batabi si tabi di taragadi makhata na koi office loan ba natragana makha koi coaching sanawri sing oiba RCC na coaching lai kumba sports youth activity kumnamak koi lecture ni haina tamjani